Kurumjari, Sktv's News Sandokshari ba Manipuri Pau Yengbari Bisimbu Taram Nokshari, Ahan Bada Maru Pauxing Pangbigani. Manipur ki irang asina maram warga lanjana raktuna relief camp ta leriba imungi miyoi sing tangkak ahum laktona masa masagi mayumda hanjina bohonari haina Chief Secretary B.K. Singh Fongdokrai. Manipur Prime Minister Narendra Modi lakpagi oithokpadi lei adubu official oibadi leitri haina Chief Secretary Prasan Kumar Singh Fongdokrai. Kangla manungi singkai pukri manaki sangai Imphal Archaeology State Department ki excavation da ariba matam gi sejenaramba polam sing phangkhrai. Amasung International Cooperative Year lising ani kurmanga gamari leden ngasi Institute of Cooperative Management ICM Imphal sinduna Cooperative walkathon lising ani kurmanga pangthokrai. Miyam the Pausano Pizari. Manipur ki irang asina maram warga lanjana raktuna relief camp ta leiriba imungi miyoi sing tangkak ahum laktona masa masagi mayumda hanjana bohonari. Mayum makai leitraba singina lupa lak ahum romgi sentang piragani haina Manipur ki Chief Secretary Prasan Kumar Singh Fongdokrai. Manipur State Commission for the Scheduled Tribe linkat ki basahi ani surakpagi Foundation Day ngasi Hotel Imphal ki sangai holda pangthoki. Thoromadugi sideline da Paumi Singh na hangba wahangi paukum pireduna Chief Secretary na hai sahi asigi July October madi December thada tangkak ahum laktona lanjana riba sing masa masagi yumda hanjil hana balangan thabak paket kani. Hojik relief camp ta leiriba lanjana riba singi manungda miyoi lising taret lomgi yum kai semgat chagana ba apikpa sentang pina basu honari hairi mi sing asigi yum sing irang asida akaitoi thokidrabasu matam sangna mi lenadaba oibana season ba yararoi makoi singi nauna yum semgat chanaba sentang asi pigadabani haiki loina masagi yumda hanjinbada khudong saroidaba miyoi singoina free fabricated house ta leinaba thorang tauri Paumi Singh na makatan hangba wahangda Chief Secretary na hai Mafam Kiada Law Sumubagi Tabak Toram Ing Singna Paikali, Manipur Yoina Aadhaar Updation Gi Tabaksu Paikalagani Haiki. We have come up with a three-phase plan. First is those who want to immediately go back. So that is by July. A good number will go back. They have already started going back. The number which was 62,000 in the beginning is now about 57,000. And as we speak, yesterday I took stock of Churachandpur and Kangpokpi. People have started going back. The first round will go back by July. The second round by October. And the third round by December. Now for this, let me tell you, there are 2-3 types of help that the government is planning. One is for about 8,000 or 7,000, I'm not just forgetting, houses which have been destroyed. There we are planning to give 1.3 plus 1.73 lakhs so that they take that money and build their house wherever they want to build. The second is a category where about again 7,000 where people have fled their house but the house has not been damaged. I mean not destroyed. But over 2 years of neglect, it has been dilapidated. So there will be some kind of monetary help for those people also, so that they can go and set up their house and start their living. And the third category is even after December, there will be a good amount of when I say about number can be about anything around 8 to 10,000 who will not be able to go back immediately. For example, people who have come back from say maybe Meetei or some people from Kangpokpi or Churachandpur, they will be allowed to stay in the prefabricated houses for which we are building 1,000 more prefab houses. But the camps are planned to be shut by December. The farming is also going on peacefully. Adequate arrangements have been made, and I am glad to share that both sides are farming together. I mean within eyeball to eyeball distance, and they are sharing water. That's a very good sign. We have appealed to all the CSs also to just maintain calm. Makatana Paumi Singh na hangba wahangi paukum pireduna Chief Secretary na hai Manipur Prime Minister Narendra Modi lakani hainaribasi official oibadi leitri. Adubu Manipur yoina infrastructure projects in sem saba loisilaklei sangana ba ngaiduna leibasu yaunari. Chief Secretary na makhatana kungkibada mafam kyada longsumpgi thabak thoram sing sodumak sathari Aadhaar updation ga loinana Manipur da Aadhaar ningthina sijinari bra amadi ningthina semle bra haibasu yangchingani. Manipur State Commission for the Scheduled Tribe linkat ki basahi ani surakpagi Foundation Day gi thoramadu da
Manipur Lingaki, Chief Secretary Prashan Kumar Singham Commission Chairperson T. Matthew Rongmai, Tribal Affairs and Hills Additional Chief Secretary Anurag Vaspai, Additional Chief Secretary Finance Vivek Dewanganamadi Atai Maruiba, Official Singh Susarugaki. There is a big rumors regarding the visit of Prime Minister Narendra Modi in Manipur. Not that we are aware of. An expectation is there, but then nothing has come as of now. A lot of things are ready for inauguration. Whether it from wherever it is done, civil security is one, police headquarters is there, IT SEZ is there, the building is there. In addition, the outside Manipur also, the Manipur Bhavan in Dwarka, huge structure, huge building is ready now. Manipur Bhavan, Kanyu Bhavan in Calcutta is also ready. There are other things of other departments. Saski, a lot of works have come up. So all of it can be inaugurated together or see at him. I mean, that depends. Kangla Manungi Sinkai Pukri Manakta Laiba Sangai Infamda Archaeology State Department Excavation Ama Pangtopada Ariba Matamgi Sijanaramba Polam Sing Pangmangam Kray. Loinana Funkiba Porsuk Singasi Karam Karamba Matamda Sijanaramba no Haiba Kangnava Lucknow the Laiba Virval Swane Institute of Paleobotany da Thanaba Sam Sakre Hari. Iramasugi Matanga SKTV na Directorate of Art and Culture gi Makhada Leriba State Archaeology Office ki Assistant Archaeologist Oina Thaupuri Bemadi Pangthoki ba excavation aduge Excavation Director Oikibi Dr. Samurai Lapam Sujata Deviga Pongi Kutangda Wari Sanabada Pongdor Kibagi Matungina excavation asi Pangthona Honabada Archaeology of India dagi Ayaba Lauraba Matung State Tagi Oina Arts and Culture ki Director ke Dinamani Amadi Superintendent ke Sasikanda dagi excavation asi Taunaba Ayaba Lauraba Matung Pangthoki Excavation Tauropada Matamama the Season Naramba Drain Ama Funky Masigi Manakta Seki retaining Walam Sufunky Drainage Adu Ising Putok Pushing Oigan Habigi Meetei Loinana Seki retaining Walasigi Sek Asi Asawa Makalgi Oi centimeter Contrani Panlom Sangi Hoziki Asiga Yanabada Kenabalay Drain Asida Kom Mar Rom Kom Marirom Tenaki, Kom Ani Amadi, Matamadu da Sizenaram Bakusukulai Singlerame, Masigi Manunda, Calcutta 1943 Thaba, Amasu Funky, Kom Amadi, Us Yusep Oina Tenai, Kom Aduda, Maitan Yarumba Tenaki, Dren Adugi, Fit Amamakairom, Amadi Anirom Tautaraba Matungi, Base Amagi Matakta, Nintina, Safuke Ama Tamba Tenarki, Masina Takadi Mapamasida, Maigi Tabak Taurami Haibe Yai, Mapamaduna, Victoria Thaba, 1886 ke Senyak Amadi Nongmai Marukara Supanke Nongju Panthaibana excavation asi Loishele Aduga Panglaki Basing asi Karamamatam the season Narambano Haiba Kangaba Lucknow the Leba Virval Sahana Institute of Paleobotany da Thanaba Taurang Taure Masigi result Thatarki Manunda Pangani Haiki International Cooperative Year Listening in Kunmanga Gamari Lenin Institute of Cooperative Management ISM Imphal Sinduna Cooperative walkathon listening in Kunmanga Pangthokrai. Assignments of the Ministry of Corporation Hyper Wakalon Sida Satakiba walkathon adu Lampelta Leba ISM Complex Gi Horaga. Lystrom Lerak Manata Latana RK Mission Falden ISM Complex Tamuk Namtungpam Oiki. Walkathon adu Gamari Lenin ISM Imphal Gi Director Koisung Rangam Lian Aimol Hai Hokiba Sahi Mari Romasida Corporation Gi Tongan Tonganba Torang Sing Mai Pana Pakatuna Lagley. Masigi matang da miyam da wakal tahanaba walkathon asi pangthokpani amaramda matang sahidagi University Corporation gi makhada ISM Imphal da Bachelor of Business Management Agro Business Cooperative Management singba coursing hamna bonari masigi matakta tongan tonba research project kyasu purungnaba honaba leptri haiki University ki makhada koi khachana topic koi Bachelor of Business Administration, Agri-Business Management, natraga koi Cooperative Management. Isi ki hiram da sui koi laukat kani. Ito kota na kana laibiri ba koi Manipur sida koi cooperative si henna chaukan haninga ye damakta koi aisin na su research and project consultancy development na sisu koi na kana laukat kani hai bisi isi makaini dugi masigi koi na chakke dauri ba khomsat si koi Ministry of Cooperation na Masigi handaki chahi mari manung masida lairiba masigi sige achievement si ikoina tangthokningai gi danakta ikoi sigi changkhat sigi khongcha ji silibani State asida COVID-19 positive oibagi sang hantarakpaga loidina COVID ke active case masing su 62 da hantarakrai
ngasi miyoi kuntrahumdoi test tawkibagi manungda sinmatagi miyoi manga nongna COVID-19 positive oiba thengnaki laina asina nabagi chang sada 15 da dasmik ani da leire handak nongna sandrokliba COVID-19 ge laina asida Manipur goina ngasi fawbada miyoi lising amaga sumna ani test tawkibada miyoi saniga marifu positive oiki masigi manungda state asigi district Imphal West ngasi fawbada miyoi samaga marifu mapan Imphal East district da miyoi humphumanga Bisnupur da miyoi taramathoi Thawbal da miyoi tara Tengnopal da ani Kaksing da ama amadi Sandil da miyoi ani COVID positive oiba thengnaki laina asidi naba faduna ngasi fawbada miyoi punna saniga taratret discharge tawki loinana laina asina nauna sandorokpa asida ngasi fawba miyoi amata leikidaba yaudri Biramangol College ki matik sava regular principal ama laktriba fawba college asi tingjil lagani apafata ki tax akumba university amadi higher education na pugada bane haina Biramangol College students union na fongdorok lei Manipur Press Club ki thangjing hol dangasi pangthok pawgi mifam amada college asagi student union ki general secretary Mukesh Mangang namarakpam na fongdokibada hoki bajun kunhumdoi college asida senja thumjaga mari lenena principal o Premila amadi coordinator IQAC S Rajesh Aliasi college asidagi tingjin khrabane Hogi Bajun Kuntra Faugi Manungda inquiry report pigani habigi thazaba Directorate of Education na high krabadu Numit Humni Helava Fauba Piraktabana Maramorga Biramangol College Students Union gi Makedi thazaba Mangsilakpana College asi tingjinbagi khongthang lokholakpane Lakliba Thasigi Tara Faugi Manungda Matik Saba regular principal ama Thabirakna ba Education Department honabiu loinana ngasidagi hogduna Matik Saba regular principal ama Laktriba Fauba College asigi Student Union Nasina College asi tingjilagani Hiramasiga mari lenana Biramangol College ki mahiroi singna Directorate of University and Higher Education gi director gi bafamda memorandum amasu pisin kraba matung regular principal Thabirakta tarabadi college asigi mahiroi lising ahum romasina akan makongjang sangsilagani maduda thorakpa apapadagi tax apunamag Education Department gi Commissioner Secretary amadi Director na pugada bani haiki Haukiba tang kuntra fawbagi manungda inquiry report ama pigani haibagi thajabadu numit humni helaba fawbada bibiraktabana BMC Student Union ki maikai dagi thajaba mangsilakpadagi lakliba July ki tang tara fawbagi manungda matik chaba regular principal ama sungsoi soidana habir anba Education Department bu ena pungning chingsinjaba oina amadi Biramangol College ki administration ki bimam asi yamna mapu pandabamda leire loinana ngasi Friday July gi tang mari dagi hauduna matik chaba regular principal ama laktriba fawba BMC Student Union na college si tingjare masigi makhata thorakpa apabatagi daita pumba University and Higher Education and Commissioner na pugada bani Handa kokomi amuko amasung Fox hariba CSO ahumna puna Manipur gi watokta Santipurna ba center ga wari sanaru babu Manipur imana lubasigi satminari balup kuntrama thoigna thagarpa fongdorli Manipur imagi media ko convener S Santikumar Maitena thadorpa cherolamagi matungina ngarang sangai progda leiba Manipur imagi office ta Manipur imaga puna satminari balup kuntrama thoina khanane duna warep kya loki hairi Manipur gi integrity ka heloi National Highway singda free movement ya halagani internally displaced persons singbu October thadagi mayumda hanjil halagani amasung yum kai sabiragani habigi ayaba pirak lahaina lup kuntra Mathogi mafamda lup ahumna fongdorki wafambo miyam aduna thagpa fongdoki loinana lup ahumna Manipur gi damak puna thabak torpatasu thagpa fongdorkli Sri Sri Govinaji Temple Board ki makhada sei khudingi ingen ginini panbadagi konung kang singbagi thoram pangthoktuna lakhiba asi handaki sei sidadi masing yamlaba Central Security Force amadi Army gi Casper Garina singba sizinaduna ngak senbagi sobo mami tari Masina dharma lining khudimak sapmanana khanjaba yelongai dagi secularism da yumfam oiduna hingminarakpa furup singi marakta thajanadaba singnaba fawbagi mami ama tahanmugum tawre hana Meetei Tribe Union MMTU gi Organization Secretary Takhalambam Parijat ngasi thadorokpa cherolamana hairi Leivaga sigi lurpa tanfamasida Meetei Hindu Meetei Sanamahi natragana Meetei Bamon haina lining jati gi maramda yellow furup singi marakta khaibung tanagadaba matam natte dharma lining gi mingda piklaba Meetei furup asi ani thona uhangadaba natte Kundaminariba, Laminariba, Purupsingi, Apunbagi nationalism ama sagatpa mathau tai haina phongdokpaga loinana lakliba kanglen gidamaktasu jati bijati khaidana miyamda MMTU na nungsi chanabagi paujil piri hairi
Tongan tongan district sindagi security force na kusu khulai kya fagat pangam krai Manipur police na phangdor ke bagi matungina akak na pa pawma phangmadagi ngaram sung ngasi I lona ba hinda security force na Technopol Kampopi Sandel amasung Surusanpur district ke singna ba mafam singda paksana thibu humgi thabak sathaki Maduda insas rifle kun mathoi AK series ki rifle taramathoi SLR kuntaruk sniper ani carbine ahum .303 ki rifle tarataret 51 mm mortar ani MA assault rifle ani M79 grenade launcher ahum scope yaw rifle ama single shot wrist loaded nomai taranipan single barrel ball action nomai taramathoi pistol taruk .22 ki rifle ama lathot ani single bore rifle kunmanga country made pistol ahum muzzle loaded rifle mari single bore nomai taruk pompi kuntranipan lathot ama yauna 5.56 mm ki maru kunmapan 7.62 mm ki maru marifu improvised explosive device IED contra grenade tara pompi sel mapan amsung lathot grenade ani phagat pangam ki phagalaba kusukulai singadu makha taba logi thabak lokhanaba mari lenaba police station singda sinakre hairi amoromda state asida tangdu leita ba pibam purakna ba security force na lokol leba thabak thorom sinda miyam na mapung fana sagot pi amadi mateng pangbiu haina su police ki serol sida appeal torukli state asida tholiba irang asi loishinaba manipur gi singamadi Tamgi district singda Manipur police amadi central security force ki apunba timna paksana tibu humbagi thabak sathabagaloina na kusukulai kya fagat pa leptri Hauki bapung kunmari da Surosanpur amadi Bisnupur district tangi kusukulai kya fagat pangam ke police taki phongba pawgi matungina Surosanpur district ki Surosanpur police station na konba mawvam khulgi umangi sarukta akanaba pawma phangwadagi ngarang security force na tibu humbagi thabak sathabada masing yamna kusukulai sing fagat pangam ki banai Fagalaba kusukulai singi manungda magazine ga korana country made AK rifle ama lathot ama magazine ga korana country made pistol mari country made single barrel rifle ahum country made stand carbine ama tuan ba sawa khena ba pompi mari kapayari ba 5.56 mm gi maru taru ahang ba toning taru kapayari ba AK47 gi 7.62 mm gi maru ama ahang ba toning mapan pompi gi kapayari ba maru ahum kapayari ba single barrel gi 12 goes round taruk amadi atai mari lena ba polam singni Arambai Tengol gi lusingba karan fazin khibagi mayokta sanction kiba khongjang matung Bisupur district police na nambol Meetei da leiba Arambai Tengol gi miyoi sing club amadi maira paibi gi ima sing fagat pa kaukhalaga wahung pang tobgi thongbu yaning da ba phongdok tunanga si nambol khori lekai singmang apunba maira sanglenda Meetei dum gi miyam na wakat mifam sathakrai wakat mifam madu da saruk yakibi nambol area apunba maira paibi luki joint secretary Mongjam Chandani phongdokibada khul ngaklamdai leibak ngaklamdai da amasung ising chawraklaba matamda Arambai Tengol haina thiraga irang khara nemlaklagana makhoi bu phaba punba tawribasi lepkadabani haiki Singchina Lauraiba Taudangse Manipuri Imagi Damaktani Adubu Haujikti Isa Singje Jumdagi Pagat Pasuyaure Kokat Pasuyaure Masi Makata na Tawiranu Pagat Liba Angang Singju Tadu Piu Ising Jaure Moina Awaba Mayaman Tengnare Arambai Tengolana Rona Basijanare Sarkage Uba Magadi to Post the Ladiba Police to do Akoi Masen Canada China Dana Lairaga Jagna Akoi Kalapena Nabani Masigi Tabakse Makata na Taurugum si Habapoche Tamjari Sayola masuna satagada ba humudra taruk lak suba van mahotsav ka mari lainana mari ni sanban mita Sandel district ke khul marida divisional forest officer Sandel na sinduna sahi sigi umagi kumai van mahotsav ke thoram pangthokrai makhal makha kya gi ohi panba lai satpamadi leitengi oipa pambi gi sarali singamaga samanga rom thaduna Kunza Singalolina Pangtokiba Uthabagi Kumeduda DFO Sandel Dr. N. Munalna Haikivada Palantharmasugi Makada District Asigi Manung Daliba Kangalaba Mapam Kuntaruki Manunda Housing Pawda Mapam Tara Marida Usara Lesin Kuntrani Turum Tabangam Cray Levaga Sigoina Sangsiliba Pandam Pangnaba Amadi Imagi Mingda Thariba Usara Singasi Soidana Honghanaba Hona say Masida Uthaba Yabiri Bamio Kudimana Tasena Aigi Imaduni Haiba Thamoidagi Usara Singasi Nungsiba Sangi Apopi Imana Aikoibu Karida Soikigadaga Haina Yangshin Birapagum Usara Singasi Busu Aikoida Mapungpana Hodri Fawa Yangshin Biu Haiki Uyaudana Tawai Panamata Himbangam Loi Malem Leva Kudimana Banmasopke Palan Makusu Pangtopa Horaklay Maramaduna Aikoina Himinabagi Kumhai Adu Amadi Hinganabagi Kumai Santigi Pausel Asagi Maira Amadi Sakotpagi Pantung Oriba U
amadi umangi kumai ban mosam na singni kunmanga da usara amamam thaduna palan asi mai pakan si haiki plant trees, save trees, lend a hand to make our Manipur greener haiba team the forest department ki miyang makada humudra taruk lak suba ban masab lisingni kunmanga ge sarwobaina Jawahar Navodaya Vidyalaya School Visnupur Forest Division na sinduna district level tree plantation program ama pangthokrai thoramadu da official sing JNB school ge ozama di mahiroi single loinana school ge campus ama di akoiba mafam sing da usara kya thaki DC Visnupur Puja Elangbona Fogokibada Tungi Yumbirel Orakadoriba Horokliba Mahiroi Singda Usara Thaba Madi Upal Yokanabagi Wakal Susin Hanaba Zen Vida Asinguma Thoram Pangtopusi DFO Visnupurgi Apapa Kongtangni Mahiroi Singi Wakal da Upal Thaba Umangkanbagi Wakal Susin Han Kragadi Marem Imasi Bunusiba Amadi Kanbagi Wakal Pokan Bangam Nagani Haiki Anyone who plants a tree, I've said, is someone who is thinking about the future, who is thinking about others. It's a very selfless act, never. Because akoigi matung inba lakadaba generation singi damakta khanba se yamaruni instead of akoigi natural resources nam zakoina loina consume tawdabida we leave some for our future generations and we make sure that moigi damakta so akoina khanbira maga thabiramba haise akoigi a very important role. Visnupur district ke manungsana laiba Longsyungi Tabak Tawada Akikang Pokpa Yai Haida Singna Batuan Tuan Balofam Singa District Asiki Disina Lusingba Murkam Woman Satuna Yangshin Kray DC Puza Elangbana Lusingba District Administration Gi Kamboduna Tera Kongsangbi Sunusipai Amadi Pubolagi Nongsup Thangba Mapam Daleri Balokol Singa Satuna Yangshin Ki Mapam Madugi Lomi Singna Haktenana Unakipagaloina Lofam Singaduda Apan Bayaudana Longsyungi Tabak Tawba Yana Batorang Paket Kene Hainasu Taza Piki Hairi Kaksing District ke Loyai Lambi Park Wairi Tingel Kaksing da Ban Mosam Singni Kunma Gamari Lenen Upal Kya Thakrai Divisional Forest Officer Dr. Laisangtem Zishiligi Pauktak Batungina Sizina Kraba Plastic Bottles Singna Semba Tree Guard Anisu Rens Forest Officer Kaksing Huidrom Sundarna Adam Kaksing Secretary Amasung Management Committee Loyai Lambi Park Kaksing Convener Su Oriba Surjit Ketrimim da Kusinaki Loinana Miamna Yariba Makai single use plastic season Adana Bamasung season Abaloreba plastic bottles sing Lambi Sorokana Targana Iram Nalada Mapam Sadana Hundopagi Hainabi Tadokse Mapam Sadana Tamduna Akoibada Soon Bagi Mohota Mapam Sabada Nintina Tamduna Kana Bahiram Lam the season as Haiki Manipur Forest Training Institute ki Director Dr. Revika Soibam Sanu Gibinyang Makada Institute Sigi Mingda Humatra Trulak Suba Ban Masub Celebration Sinu Kumanga Pangtok Soromoy Nangasi DM University Amadi Luangson de Leba Nirimala Vas High School Anida Awareness Program Amadi Usara Thabagi Thorongasi Pangtokrai Thoramadu the expert Sina Mahiru Singda Van Masub Horapagi Wari Amadi Masigi Kanaba Upal Thabagi Kanaba Upal Yaudana Thawai Panmusing Malemas the Hingbangam de Haiba Wafum Sing Pongdoki Bagaluna Usara Kya Thaki Amaronda Thorumgi Soromoina Ngarangsu Liberal College Luangsamda Awareness Program Pangtok Galuna Usara Kya Thaki Tongzu Assembly Constituency MLA Tongam Biswazina Tampaki Toan Toan Bamapam Singda Hangba Relief Camp Teleriba Miam Golina Imphal Gi Sri Govindaji Laisang Satuna Manipur Tangdu Letaba Purana Bathoni Zakrai Lanjana Duna Kudong Sada Bakaya Mayona Duna Leriba Miam Golina Silent Amasupuna Saminaki Manipur Hokiba Lisingani Kurumdogi Methadagi Irang Torpadagi Lanjana Duna Leriba Miam Golina MLA Biswazina Mamang Saitagi Horga Sri Govindaji Laisangda Lanjana Riba Miam Golina Thongni Jaba Amadi Salin Samina Duna Lakibane MLA Biswazina Mori Amadi Surusan Purgi Lanjana Kiba Miangi Award Passing Man Angamba Thakta Pangwaya Bamateng Leptana Pangan Hana Fongdor Pogalina Lamdamasida Mahusagi Punchida Hanjilanaba Center Langana Honabaya Honare Matam Kara Kaminaduna Langana Pakalakpa Tabak Toram Sinda Mateng Pangsinduna Atubada Tangduletaba Pibam Purana Bahona Minesi Haiki Nasigi Toramadu Yaukiba Mori the Lanjana Kiba Mui Amana Makoisu Masagi Mimde Hiningi Amadi Lainingi Marilena Basina Aheno Minyang Sangbiduna Toliba Irangasi Loshina Bahona View Haiki Bagalina Lanjana Singidamak MLA Biswazina Loriba Todang Butaga Perfondoki Tasing na Hyderabad, Ekoisi Jumda Hanjin Nimbagi, Chaiting
ꯆꯩꯊꯦꯡ ꯁꯤꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯖꯔꯛꯂꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯁꯤ ꯇꯉꯥꯏ ꯐꯗꯅ ꯌꯨꯝꯗ ꯍꯟꯖꯤꯟꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯅ ꯂꯩꯔꯤꯕ ꯇꯥꯂꯛꯁꯤꯗ ꯁꯥꯔ ꯕꯤꯁ꯭ꯋꯖꯤꯠꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯕꯤꯗꯨꯅ ꯃꯌꯥꯝꯕु ꯀꯠꯄ ꯆꯥꯛꯂꯦꯟꯁꯤꯗ ꯁꯔꯨꯛ ꯌꯥꯍꯟꯕꯤꯕꯁꯤ ꯁꯥꯔ ꯕꯤꯁ꯭ꯋꯖꯤꯠꯄꯨ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯅꯔꯦꯕꯜꯕꯨ ꯇꯉꯥꯏ ꯐꯗꯅ ꯁꯤꯟꯕꯤꯔꯤꯕ ꯊꯧꯔꯝꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯨꯡꯒꯤ ꯈꯣꯡꯂꯣꯏ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯑꯣꯏꯕꯤꯁꯅꯨ ꯍꯥꯏꯕꯒꯤ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯝ ꯇꯪꯂꯣꯃꯤꯅꯁꯦ ꯍꯛꯆꯥꯡ ꯐꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯏꯔꯝꯗꯝ ꯑꯁꯤꯃꯛꯇꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯂꯩꯖꯔꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯖꯕ ꯌꯥꯔꯕ ꯑꯃꯗꯤ ꯁꯦꯜ ꯌꯥꯝꯅ ꯆꯪꯗꯅ ꯁ꯭ꯄꯦꯁꯤꯌꯦꯜꯇꯤ ꯀꯨꯟ ꯍꯦꯟꯕꯗ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯁ ꯀꯥꯔꯗꯤꯑꯣꯂꯣꯖꯤ ꯀꯣꯁꯃꯦꯇꯤꯛ ꯁꯔꯖꯔꯤ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯂꯥꯌꯦꯡꯖꯔꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯋꯥꯡꯃꯗ ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯠꯂꯨꯒꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯍꯦꯜꯊ ꯀꯦꯌꯔ ꯐꯪꯂꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯤꯔꯒꯅꯨ ꯁꯦꯜ ꯍꯦꯟꯅ ꯇꯤꯡꯍꯟꯕꯤꯔꯒꯅꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠꯁꯤꯡꯗꯒꯤ ꯃꯥꯂꯦꯝꯒꯤ ꯑꯐꯕ ꯊꯥꯛꯀꯤ ꯂꯥꯌꯦꯡ ꯄꯊꯥꯞꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯁꯔꯚꯤꯁ ꯂꯧꯕꯤꯌꯨ Babina Hospital, where hope meets compassion. ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯕꯕꯤꯅꯥ ꯍꯣꯁꯄꯤꯇꯥꯜ ꯁꯖꯤꯋꯥ ꯖꯦꯜ ꯔꯣꯗ ꯈꯥꯕꯩꯁꯣꯏ ꯏꯝꯐꯥꯜ ꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ 6909390666 ꯇ ꯀꯣꯜ ꯇꯧꯕꯤꯔꯛꯎ ब्रेक मतुंगदा मयामबु तरामुशरी मखादा पाउसिंग पिजरी कॉलेज ऑफ नर्सिंग रीजनल इंस्टीट्यूट ऑफ मेडिकल साइंसेस रिम्स इम्फाल की लिसिंगनी कुनमरी कुनमंगा की VSc नर्सिंग स्टूडेंट्स सिंगी ओइबा लैब लाइटिंग अमसुंग ऑटैकिंग सेरेमनी ngase रिम्स इम्फाल की जुबली हॉल द पांगथोक्रे थोरमदु द सरुग याकिबा रिम्स इम्फाल की डायरेक्टर प्रोफेसर जी सुनील कुमार शर्मा न फोंदोकिबदा नर्सिंग की लमदा लैब लाइटिंग असे इसम सम थोरम नते सिनफम असिदा खोंगदारप मतमदा असेट पथाजबा अमसुंग वासक लौबा अमने नर्स अमोइना अना लाइन की लमदा सावरबा थौदांग लौगदबने मखाताना मियाम की सेवा तौदुना नर्स अमोइबगी सबसाबा मगुन अदु उथोकदबने हाइके अमरोमदा डेंटल कॉलेज रिम्स की डिपार्टमेंट ऑफ पेडियाट्रिक एंड प्रिवेंटिव डेंटिस्ट्री न सिंदुना इम्फाल वेस्ट डिस्ट्रिक्ट की मनुसना सगोल तोंगबदा लेबा रिसेंट हायर सेकेंडरी स्कूल दा हांगबा रिलीफ कैंप ता नोमगी ओइबा डेंटल हेल्थ कैंप अमसु पांगथोकी लिटिल स्माइल आउटरीच एक्टिविटीज फॉर अंडरप्रिविलेज्ड चिल्ड्रन अंडर ISPPD 2025 की मखादा पांगथोकपा थोरमदु समग्र शिक्षा एजुकेशन डिपार्टमेंट इटा नॉर्थ ईस्ट नेटवर्क अमसुंग मणिपुर स्टेट सेंट्रल लाइब्रेरी का खुसमदुना पांगथोकिबने डेंटल कैंप अदुदा रिलीफ कैंप ता लेरिबा मियोइसिंगी यागा मरि लेनबा अनाबसिंग लायंखिबगा लोइनना याबु मसाफना थमनबगी मतंगदा तौगदबा अमसुंग तौरोइदबसिंगी मतंगदा वखल ताहनखि स्टेट असिदा हौकिबा मतम खरा सिदा साबगी सांग का हेन हेंगलक्लिबा अमदि नोंग खजितंग ताबगा तंपाक्ता इसिंग तोइना सावरिबा असि हंथानगे हाइरबदि लेंगांगना सिंगदा उमंग योखटपगी थबग असि हेन खुमंग यांगसिना होनबा मथौ ताइ हेन हियांगलम असेंबली कॉन्स्टिट्युएंसी की PCC member Dr. Heights Jiten फोंदोक्राई Dr. Heights Jiten स्पॉन्सर तौरगा मणिपुर की तोंगान तोंगान मफमसिंगदा सथगदबा उ सरा थाबगी कैंपेन अमा काक्सिंग डिस्ट्रिक्ट की मोंदुम महादेवा टेंपल दंगसी हौदोक्राई थोरमदुगा मरि लेनेना Dr. Heights Jiten फोंदोकिबदा स्टेट असिदा हौकिबा मतम खरा असिदा सिंगी मफमसिंगदा पाक्सना उमंग कोक्थोकपन मरम ओरगा साबगी चांग नोंग नोंगगी हेंगलकली तुरेल क्यागी तुरेल मरुसिंगदा उमंग कोक्थोकपदगी नोंग खजितंग ताबगा तंपाक्ता इसाव हेक्तमक थोकली असुमना मियोइबगी काहेनबा थौना थोलिबा अवाबा क्यासी कोहनगे हाइरबदी कोक्थोखरबा उमंग सिंगसी अमुखना हिंगतहनबा मथौ ताइ लेंगाक अमदी मियामना तंपाकी मफमसिंगदा सही खुदिंगी उसरा लाकया थारिबसी सिंगदसु सबमानना पाइखतपा मथौ ताइ हाइखि राष्ट्रीय कृषि विकास योजना RKVY की मीटिंग मखादा हॉर्टिकल्चर एंड सॉइल कंजर्वेशन इम्फाल वेस्ट सिंधना वन डे फार्मर्स ट्रेनिंग प्रोग्राम ऑन डिस्ट्रीब्यूशन ऑफ फार्म इनपुट्स की थौरम लंफेल पातलेबा इम्फाल वेस्ट DC की कॉम्प्लेक्स की कॉम्बेरे हॉल द पांगथोक्रे नोमगोइबा ट्रेनिंग प्रोग्राम अदुदा इम्फाल वेस्ट की ADC कैसाम जादुमनी डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन की डिप्यूटी डायरेक्टर हेडक्वार्टर खैराकपम लेनेन अमदे डिपार्टमेंट असम की इम्फाल वेस्ट की डिस्ट्रिक्ट ऑफिसर असम सुनीता सुसरुक याकी थोरमदुगा मरि लेनेना डिपार्टमेंट ऑफ हॉर्टिकल्चर एंड सॉइल कंजर्वेशन इम्फाल वेस्ट की AAO हाइस्नाम पारास्ता फोंदोकिबदा ngasi ट्रेनिंग प्रोग्राम असि मरोइना इंडिया की मपालमदगी पुसिलकपा ड्रैगन फ्रूट ना सिंगबा एक्सोटिक फ्रूट क्रॉप्स सिंगी मतंगदा पांगथोकपने मणिपुरदा एक्सोटिक फ्रूट थानिंगबा लौमी क्या अमदि लैरी अदुबो मखोइसिंग अदुना मतौ करमना थागने हाइबसि निंगथिना खंगबो वाली हारिबसिंग असि मतंगदा ngasi थोरम असिदा रिसोर्स पर्सन सिंगना मरिक चुमना लौमी सिंगदा वकल ताहनखि लोइनेना सरुक याकिबा लौमी सिंगदा ड्रैगन फ्रूट की सराना सिंगबा अमदि ऑर्गेनिक फर्टिलाइजर सिंगसु यंथोक की हाइरी
ड्रैगन फ्रूट थानिंग फार्मर मैम दिले कमायना थानी कोनी है माई टेक्निकल नॉलेज से खितंग चंग भाई तारे टेक्निकल नॉलेज खर याउद्रगदी अदु मैम न उबिरंगनी ड्रैगन फ्रूट थाबसे कोई वाल द करी नपसंदना पंथा थजन सुदम याउइदनको अदु ओइदनबा इन साइंटिफिक वे दा साइंटिफिक मैनर दा प्रॉपर स्पेसिंग मेंटेन तौरगा कमायना तौदना मागी सपोर्टिंग पिलर न चिंगबा युंगदना खोतना करम मतमदा प्रूनिंग तौनी मागी मैक्सिमम प्रोडक्शन कमायना पुथोकनी हाइबगी मतंग सिदा ओइना फोकस तौरगा पांथोकजबा दुंबा ट्रेनिंग प्रोग्राम अमनी नौना थानिंग बसिंगिदी अखोइदा अदुम एप्लीकेशन थाजन बिरक याई फ्रूट प्लांट से अखोइ पामे हाइरगदी अखोइदा हुजिगे हाइजरिबा स्कीम एमआईडीएच स्कीम सी मखादा प्रोवाइड तौजदोइनी रोंगमई नागा काउंसिल मणिपुर की मिहुत सिंह से मणिपुर की गवर्नर अजय कुमार भाला इम्फाल की राजभवन उनक्रे लोइनना रोंगमई नागा काउंसिल मणिपुर की मिहुत सिंह तमेंलोंग डिस्ट्रिक्ट मियामना मायोक्नरिबा अवाब खुदोंचादब क्यागी मतंगदा गवर्नर की पुनिंग सिंसिनखे गवर्नर को उनखिबा मिहुत सिंह तमेंलोंग डिस्ट्रिक्ट हौजिक हौजिक थेंगनरिबा पब्लिक distribution system da thengnaba awatpa mathik sadaba power infrastructure healthcare da staff watpa lambi thong phataba amadi atai atopa maroiba servicing da district asida leiriba ahoba singi matang da governor da paudam ki loinana governor su ningthina tabag loinana mathik saba thabak lokhalagani habigi thajaba piraki haire amarom da all manipur polo association gi mihut kyana governor ga unaduna polo sakhonana ba amadi masiga marilena ba thabak thoram singda thengnariba khudong sadaba kya paudam ki manipur drivers association gi mihut Mute Kambuna Sungasi, Governor Rasbaban the Unaduna, driver singer, Sang Drabaya Polam Kia Putoposin Tobuda Mai Nariba Kudong Sadabakiagi Matang da Paudam Ki. Association the Sigi Mute Singaduna, Lambi Patabagi Matang, Hosik Sanariba, Lambi Singer Sigi Matakta, Atopa, Bypass Road Singi, Marui Bakia, Governor the Kangan Ki. Lunana Lambi the Tenariba, Todo Watok Singi Kudong Sadabakia, Kokanaba, Lengan Matokta, Tabak Pakalagani, Habit Hazaba Piraki Haina, IPR Natadropa Cherolman Hairi. None district ke Manungsana Kumzi Part 3 da Sabah Rongmai Baptist Church Council RBCC Longmai Zone gi multi-purpose building asi sangakrai. Ngasigi thoramadu RBCC Longmai Zone asinduna nauna Sabah multi-purpose building sangabagi thoramadu RBCC gi General Secretary Reverend Dr. Rathai Riamaina Maikum Hangdok tuna hongnabi mitung na miyam da sinake tungda Longmai Baptist Church ke mihut singna isai sake Longmai Part 2 Baptist Church के फासर पौसिलुंग कामेना थोरम अदुगे मॉडरेटर ओइकी प्रोग्राम कमिटी की कन्वीनर रेवरेंड गाइफुलुंग गॉडमैना वेलकम एंड स्पीकी बिल्डिंग कमिटी की चेयरमैन अखाउ डांगमैना बिल्डिंग डेवलपमेंट असिदा संखिबा शनफम सिंह मरिक सुमना मियाम द थमकी थोरम अदुगे मरुइबा सरुक अमा ओइना बिल्डिंग असि सानबा एकर अनिरोंगी लम लेमना कलखिबा लेखिद्रबा एसके Tuanjinang Amadi Mahaki Masano Pakunzi Part 3 की Chairman SK Pagwan Raibu Thagatpa Amadi Kaikuna Bodki. Kanglai Saktam Langba Kanglup Linkat ki ba Sahi Yankim do Isropagi Foundation Degi Thoram Pangthokrai. Nasigi Thoramatuda Manipur State Kala Academy ki Secretary Sunanda Toksom Kanglai Saktam Langba Kanglup ki President Singtham Birendra Amadi Independent Filmmaker Sanju Basaspati Mayumna Marui Bamyo Singona Saruyaki Thorungi Manungsana Kanglopasibu Linkalamba Layo Krabasingda Laisuka Turi Kaikuna Bodki Thorunga Marilena Kanglai Saktam Langba Kangki Director Kam Secretary Shets Ranjit Kumana Hai Kanglopasi Manipurgi Mangtharu Raba Taksikasi Thagolan Bebar Singh Nahunana Inkalali Ba Angang Singda Tambina Ba Pandamda Lamdamasigi Natki Zagoi Thangtana Singba Takpi Tambiri Haiki Asangba Kunai Ama Sangatpada Mama Mapa Oribasingasu Angang Singbu Asuguma Lambida Pusinbina Basu Mahana Makatana Afil Tauki. Nasi Manipurda Mangselagla culture ki oiba, pagi nat ki oiba, taksi kasi, pagi tongan ba art form haibatare. Madu akoina angam ba makai yokat na ba ona jabani adu ba akoina loina makti konsen bang amdabani na maru oina akoina hojik se thang ta amasung jagoi aitai jagoi asida maru oina emphasis pizara kanda harok ni ba angang sing sida ngasi de laik laisu khatang da masagi oiba matam ase mama apana kaithokra kanda ai ki leijari ba nat ki pot asing je kaurapada na tana masamu king lauba asangba Taksi kasi yauna puthokna bagi pandam amakhakni mangsel lakadroba akogi lichat ichat miyamase haurak liba narong chingsida makoida khangan na bagi pandam amakhakaloina na honna jabani
Kukizogi Miam Nasindunanga Kangpopi District Headquarters, the Kuntarulak Suba Separation Degi Thorum Pangthokre, Committee on Tribal Unity, Kotugi, Binyamaka, the Pangtoki Batorumgi, Manusana Ayuk Pung Tarutagi, Midawaram Pung Taruk Forward District, Asida Lady Bama Sang Singam Sungalon, Itikima from Sing Tong Londona, Irang Asida Lake Hidrabasingima from the Kai Kunaki. Numidangi Matamdana Miam na Kangpopi District Headquarters, the Leba, Brigadier M. Thomas Grounda, Kangpopi Town Committee, Kangpopi Women Welfare Organization, Amasung Kangpopi Youth Union, Punasinduna Candlelight Vigil, Amasung Mass Prayer Pangtoki. Cookie Students Organization case of Sadar Hills na susam manaba thormasi pangthoki. Hoki Bazungi Tang Kuntaretagi Hoduna Numin Mapanisum Ibo Yama Sumang Lila Sanglen da Satagada Ba Ratha Yatra Festival Mela Gamari Lene Ngasi Nifani Sanbanumita Konjangbam Puspa Sanuna Solo Dance Performance Utuna Aying Basingi Puning Sumat Kray Puspa Sanu Manipur University Department of Dance and Music Tagi Master Degree Loiraba Artist Amani Mahapu Pickling Aidagi Zago Gilamasida Miamna Sakangaba Artist Ama Oinaba Lakidraba Soraisam Viramangol BM Mekola Amadi Lata Thanongzum Anina Takpi Tambiraki Mahak India Ge Mapam Kyada Pangthokpa Tuanba Festival Cultural Exchange Program Singba Thorum Kyada Manipuri Zagoi Bu Uliba Masintu Kaliba Artist Amani Konjangbam Puspa National Amasung International Dance Festival Sing Marwina Octave Festival National Folk Festival Silvgram Utsav Manipur International Symposium on Dance and Music Excellent Performance Classical Solo Dance Festival Tarangitui Suba South Asian Universities Amasung Kuntra Hundurak Suba Manipur University Inter-College Youth Festival da Saruk Yakibagalunina Classical Solo Dance da Second Prize Panglaki Dance Drama Prakitrigi Tengtakol The Susaruk Yabatanatana DDK Imphal B Grade High Artist Amani Hozi Aribam Rasesori Devi Gilamsing Namtang Makada Lianda Folk and Classical Academy the artist when a lady. Punjab ki maming leiraba awang batha ki maisang Lovely Professional University Lapugi Permanent Outreach Center ama Assam ki Guwahati da hangdokrai Permanent Outreach Center adu Ambari ge Ravindra Bhavan ga mayaknaba mafam da hangdokibani anuba center asina Lapuda tamningba mahirosingda counseling entrance test amasung comprehensive guidance ki khudong saba phangan dauri makhatana Imphal yauna North East State singi maroi ba city singda asigumba center asi hangdona ba thabok paikhali hairi sei khudingi engineering amsung agriculture yauna toan ba subject singda North East State singdagi mahiroi lising ama henbana university sida mahitamba sanari hairi Hojimuk Sanabagi Pauxing Pamigani. Imphal West District Football Association IWDF and Sindana District Asigi Oina Saigi Pangtokadaba Division Football League Lisani Kuma Kuntarukta Saru Yagadaba Tim Singi Ming Lautokray. Imphal West District Football Association ke General Secretary in charge K. Ibotombi Meetei Kujek Piduna Thador ki Bachirolamagi Matungina Super Division Football League na Tim Tarukna Saru Yaduna Sanagani, First Division Football League Tana, Tim Tarena Saru Yagani, Makatana District Asigi, Second Division Football League Yoina, Tim Puna Tarena Saru Yagani, Haribot Football League Asigi, Super Division Amadi, First Division Gi, Matching Matanta, August Ani Subasel Ligi Hauragani, District Asigi, Division League Ta Saru Yagadaba, Tim Singna, CMC, the Wadabani, District Football Association Asigi, Makadali, but Tim Kudimana, August Kitang, Ama Fogi Mamanga, Renewal Fee Tidona Basukang Lagli. Hena ko pamarol Imphal West District Football Association ke office gi khangnaba yagani hairi Hockey India ki bidya makha da Jharkhand ge Ranchi da hoji sathari batara mangarak suba Hockey India Sub Junior Women's National Championship lesini kunma ge V Division da Manipur Hockey by Pakrai ngarang dagi hogduna Ranchi gi warang gom ke Jaifal Singh AstroTurf Hockey Stadium da toan ba team kana saru yaduna sathariba National Championship asigi ngasi sanaki ba pool A gi taramatoi suba match da Manipur Hockey na Kerala Hockey bu yamna laksana panjal taruk sino da maiti ba piki match adu da Manipur Hockey gi maikai dagi mai pak gi panjal taruk adu Zarina Songtham na panjal ahum san magaloina na Maikam Servia ngairang bam langlen amadi Huidrom Vidya Lakshmina amamam sanki Panbaya badi championship asigi ngarang ahuba numita Manipur Hockey na Dadra and Nagar Haveli masung Daman and Dew Hockey bu panjal ahum sino da thoi kibani Manipur MSR Boxing Association Mavana Sindana Kumalampak Boxing Arena da June Tarataki Kunithoi Fawba State Level Boxing Championship Lisingani Kunma Pangtokni Torambadu Karigumba Kudong Sada Bakaradagi Yaitolu Bamatung Tasgi Tankunma Toidagi Kuntaret Fawba Pangtolagani Hairi
ngasi association asigi secretary general PH Danajina khujek piduna thadorki ba cherol amagi matungina hariba state boxing championship asida nupa amadi nupigi sub junior category dagina elite level fawgi athoen tanagani championship asigi entry form thajan bigi aroiba matamna July gi 13 ta oigani loinana boxer khudimangna mabada hana registration tawraba boxer sing oigadabani boxing championship asi pangthongi cherakta mabana sinduna referee amasung judges singi numit mangani gi oiba training course amasu pangthokani Trading course asida saruk yaning basingna tha asigi taratruki mamang the association da pau horungna bakhang lagli akupa marol Kumalapak sports complex ta laiba association asigi office gi khang laba yagani hairi Hojimong asi state asida oiki ba inga sagi pau pizari ICAR regional center Lamphel pada gi phangba report ki matung inga state asida khwaidagi sabagi sang Celsius degree kuntra dasming manga ne duga khwaidagi ingmagi changna Celsius degree kunumdai dasming manga oiki Nungshiti yaw baising manil gi sang na yukta sada marifudra nithoi amasung numidang waramdana sada yangkai taruk oiki Loisalakpada moriba pausim mukana fangbigani Manipur ki irang asna maram warga lanjana rutuna relief camp singda leiriba imugi miyoi sing tangkak umlak thona masa masa gi bayumda hanjana bohana rihaina Chief Secretary Prasan Kumar Singh Fongkok Prai Manipur Prime Minister Narendra Modi lakpagi oithokpadi lei adubu official oibadi leitri haina Secretary PK Singh Fongkok Prai Kangla manunggi singkai pukhi manaki sanai Imphal da Archaeology State Department ge excavation da ariba matamgi sejanara ba column sing phamangam trai amasung International Cooperative Yearly Singni kumanga gamari lene nga se Institute of Cooperative Management I7 Imphal sinduna Cooperative walkathon singni kumanga pangthok trai Oji Fogwina di SKTV News na santok sa Manipuri Paulo Jare Manipur miyang ki punsida kwai gi marui ba status gi leibag sig ma di maling gi ba i pau sing damak SKTV News bu bidyang tajun leibiu pau yimgri sum som kana krum jare